Lambda Ladiba Chingi Mafam Singda Handa Ikan Kangaudana Toklakliba, Laibak Tiba, Todo Kayana Madam Oirega, Awabakaya Mayok Naduna Ladiba, Naga Chilinao Singidamakta, Manipur Relief Association Gi Maikadigi, Foothills Naga Coordination Committee Manipur Gi, Kutangda Ngasi Angamba Selgi Tengmang Kusinakri. Hauji Chingi Mafamda Kundariba Amadi Yellow Furu Ama Oriba Naga Chilinao Singi Mafamda, Manipur Relief Association Gi Angamba Selgi Mating Yohanabugi Damakta, Ngasi Jolaland Laiba FNCC Gi Branch Office da Committee Asigi Kutangda Selfa Madu Kushina Kibani, Hariba Tengmang Kusina Bagi Thoramaduga Mari Lainana, Manipur Relief Association Gi President Thokchom Surchandrana Haikibada, Handak Chahigi Mafam Chingi Mafam the Tolakiba Irangaduna Maramurega, Yellow Furup Oriba, Nagai Chilinao Singna, Awabakaya Mayog Naribasida, Kara Oribasu, Mating Oineba Haibagi Wakalonda, Association Asigi Executive Member Singna, FNCC Kutangda, Angamba Selgi Tingbangasi, Pijabani. Maruina Hauzik Oriba, Manipur Gi Fibam Asida Kundamina Riba Yellow Furup Singamadi, Tonganba CSO Sing Yauna, Miyam Natungi Holagliba Naha Singi Kalaga, Lambda Masida Tangdulitaba Fibam da Amuk Hanna Hanjilaknaba Honabada, Achoba Mating Pangbinaba Amadi, Tonga Sandopidanaba Hainasu, Mahagna Apil Tauki. Amarom the FNCC Gi Convener NG Aquina, Haikibada, Hausi illegal immigrants singna Landamasigi Yellow Furup Singda, Landaratuna, Maruina Nagai Chilinao Singna, Hauji Awabataraba Matamasida, Manipur Relief Association Gitomi Singna, Chingmi Chilinao Singidamakta, Mating Pangbira Pasi, Committee Asigi Maikadigi, Aduki Matik Nungaiba Fawi, Haiba, Wafam Singsu, Fongdoki. Huzik Sing Yang Solaba, Sing Isinao Singi Mapunda. Naga Foothills Coordinating Committee through the Angamba Chain Yoga Matin Krapangala Chavani, Masigi Kudong Sav Silazaraga, Manipur Relief Association, Magagi, why Karatamjage, Manipur the Kunda Minariba, Kanglo Puntataro, Maruoina, Indigenous people, Laiba, Kanglo Pasigi, CSO Sing Amasung Paga Singi Mapanda. Tung the Horakado River, generation Isa issuing the Kalaga, Santi Tunapura Matin Pangio, Tonga Sandopigano Hibase, Manipur Relief Association in Magi. Lan Taraga Awana Tariba, Matam Sida, Akoigi, Nungsiraba, Manipur Relief Association Gi Timsina, Akoigo Asok Apan, Ana Ayek, Warabab Taning Sida, Mating Pangbalakase, Akoigi. Foothills Coordination Committee site yamna thagat phongdok chari hauji thoiba indigenous kimi amada thokpase akoi tampak leiba indigenous kimi singsu mahakta makoida thokpan makmi haiduna moina moigi nuaitaba moigi support amasung moigi morally physically adamaina support tawraga amakhaktani akoi si indigenous maseni haibagi wakhalonda porapase akoina yamna thagat pani akoi punna Indigenous Ma'am say, lip cut minaraga, tabak sumin na ba matamdo, yore hatsi.